February amada fashion designer gi maming salaba Robert Naurem sinduna Sendragi LDA complex da fashion tourism 2026 high na mingthonba maru oina nupa khaktagi oiba fashion designing gi show ama pangthokki fashion show gumba yamna chawba event ama pangthokpa haibase jira sigi oina di yamna tangbo thoroksing oiri Thorang asi samjin sajinba khusem gi marakta pangthokpa nattabaga loinana location show oina open air da loktak ki mausa gi sin marakta pangthokpana thorang asi top magun ama hapki loinana masak phajaba safaba singna rajasigi handloom and handicraft ki pothok singba promote toduna loktak ki phajababu local level dagi na international gi thakta pukhatpa yabra haibagi sangjeng makhal amani haina lobu suyai Event edugi choreograph oida Miss India Universe ki choreographer oikraba Kerala gi samkhana oiki puna model ni puna rona saruk yakiba sida North East State Mumbai amadi Delhi gi afawba model sing yauri lamnam sida laidiba model singi skill singbu polish tawduna national level phawgi thakta pukatpa amadi talent hand ni haina haiba su yaba matang sida maming salaba designer Robert Naurem na asumna hai Fashion je seng na harga di Manipur do ubagi fashion ki term harga di mayam da visit we guy set pa adagi nupi phazaba mayam thokpa akot pa frit lit pa aduga si fashion ki sense Manipur da miyam khudi makhale adubu aina fashion ki platform utilize tawri ba platform sidi akoi Manipur ki textile industries ya awang ba thakta pukhatun akoi handloom textile je pukhatna ba achauba mateng ama Manipur ki oina di pangai khanjai seng haizaraba da 2013 da ihan han ba Manipur da January ki tang taruk ta aina show tawjagi badagi ngasi bo change lak pa se chahi almost like 13 years sida yam tina change lak re hojik ti handloom ki pamnaba phawre fanek se boring chu dekhale fees boring chu dekhale sis kai gino ha matam da fashion da koina puthoraga ilhalakpa mayam sin ilhalakpa matam da public ki wakhalon especially youth ingkhalak leba angang sin sida akoi ki tradition ja hazaini si fashion ni nen khalaga moisa set point haunareba si sina akoi ki phisabi sing da lairiba akoi ki Manipur gi market ta adukki matik chauna kanaba pi haiba ja ai achawa thajama ni Thorom amadi thorang asi top rajasigi nahasingi masak matau phibam saban ga loinana maming salaba loktak ki phajaba ga itina duna rajasigi handloom and handicraft ki iroinana he na wangba thak amada pukhatuna amadi singkhap yabagi mami ama yamna sauna tari mari leinaba sarkar gi tourism handloom handicraft amadi loktak ka mari leinaba singna khara he na mieng sangduna fashion tourism makha tana he na phajaba pakthok chawk dabagi tanja amadi Low yare ningi World Wetland Day kumsi sai joina su Loktak Pat ki Jangoi Maril da Pangthoki Directorate of Environment and Climate Change People's Resource Development Association PRD Bishnupur sin kibat thorang ado sampu khangpok haina khangnaba Loktak Pat ki mayai de leiba phumthakta leiba mafam asidagi Jangoi Maril da tadun leiba plastic ki polam sing khonjin bana mapung oina Pangthoki Kumsi Sahigi oina wetland and traditional knowledge celebrating culture and heritage haiba wakalo da pangthokpani environment ki matang da mioi amana ilai na hek tawbu yaba sing tawraktaba sisu amani Think globally act locally haibasida aigi thawdu aina tawjaba khaktani da bonafide citizen amamam oibatai malem bi hawa nungsit ainga sa asi malem prakriti mana lepsagadabani da mioiba ekhoina isagi sobeda da henzin ngaujabadagi ngasidi malem prithibhi si khangba ngamdre wari haibasi akhang isingna haiduna lauduna lagli matang sidani world wetland day pangthok taba yarak tribasi loktak patta thadariba plastic ta natana akoibegi phibam da sokchi lagliba mayam asida kharada oirabasu kanmang ngamgadra haina chongthoklakpa mioi kaya masing hojikti yamsilagli madugi manungda loktak ecosystem da mieng jengsinuna leiriba fishermen rajena sum hai Loktak Pat tarai bu turin sing putrakpa miweki hakchang na maninga yoba plastic bottle kumba de plastic de patauti mayam madu koi Loktak Pat se kannabagi hona jarakpagi mai loinana sampu khangpok amadi koi jangoi achobu marin sida tari bottle mayam se lokhola kanda koi do nangoni thogi siledi balilai karong sida koi hari polam ching se pukalaga sigumba miweki hakchang da amada tungda yamna mangakadoba pollution tholakadoba dagi hojiksi maru oina microplastic ki ajugum ihoma kanna lakwa dona maram kan koi hazar oido portion se koi khongol kanda Loktak Pat sentokpagi sauk amo oina ngasi koi bottle ching se khongol kanda pukhacharakli masi Loktak le area fisheries union Manipur amadi koi ki leiriba Loktak ta jibika oiraga khangpok saraga khangpok ti leijariba praja sing puna mangna si manaraga tawjarakpani
ꯍꯧꯖꯤꯛ ꯕꯤꯒꯥꯔꯤꯛꯁꯤꯗ ꯃꯈꯣꯏꯒꯤ ꯃꯊꯧ ꯇꯧꯕꯒꯨꯝ ꯃꯤꯆꯝ ꯑꯩꯈꯣꯏꯁꯨ ꯍꯤꯡꯐꯝ ꯑꯣꯏꯔꯤꯕ ꯈꯣꯡꯅꯥꯛꯐꯝ ꯃꯥꯂꯦꯝꯒꯤꯗꯃꯛ ꯈꯟꯊꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯥꯂꯦꯝꯒꯤ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯏ ꯆꯥꯎꯈꯠꯂꯛꯂꯤ ꯃꯁꯤꯁꯨ ꯈꯣꯡꯆꯠ ꯑꯃꯗꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯃꯇꯥꯡꯗꯗꯤ ꯃꯤꯌꯥꯝꯅ ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝꯂꯤ